Manipur Top Trending News Tuman ba wala ba source dari lokot jarga mata-mata di oiba maru oiba ipau sing patu kan jai ngasi ya February numit July tarik kun sa Thursday numit ki maru oiba ipau sing update bijari ahan update ta Manipur gi mapang gi pusilak laga miyam na chana riba superfine cheng matam kuina thamba yana ba chemical sinabra hangnar kle cheng leader thamna ba chemical sinade FCI cheng haibasi ising yamna pamba posakni chemical sinade haiba thajde doctor toithoi nonegi betiang kulda Cobra gi khutta naga volunteer ama sire Cobra ani yauna manga sokle chahi mari gi nupi macha amada katuk karan torba myo ema phatu pire ona phatu pire haidina lauthopada masala kamdagi warrant of arrest issue tokri haidi bora kochina thinbada ahal ama sokle MP Sardana Union Home Minister anapunara IDP singi tengbagi matangda taksinkhre Cockroach Jantar Party na Prime Minister resign tawdabani haina demand torle Trump administration na China gi humanoid watching ating bathamkre amadi sahi mapan gi angang amana wari libangamba artificial intelligence sempre pau sanduk na pizari ahan pau si yamna lungai ba topic ama odi dawri yam meng kaminasi Cockroach Jantar Party na Prime Minister resign tawdabani haidina demand torle sahi asigi me hum da pangthok kiba ahan ba NEET UG 2026 ki changengda question paper leak oikiba wahongdagi Cockroach Jantar Party CJP na demand torupadagi Union Education Minister Dharmendra Prasad resign tawkhra matungda party asigi lusingba Abhijit Dipkena karigumba Union laingana achumba lambida phongda akrabadi laipa asigi na hasingna laingang asi sindoklagani haina phongdor kibaga loina Prime Minister Narendra Modi pham asidagi resign tawraga miyamgi influencer am oigadabani haina phongdorakre Abhijit Dipkena wahum asingasi phongdolodna hai Union laingana khongjang changsin kiba mahiro singbo kodong kiba tahandana ba khonagadabani mahiro sing asi terrorist na temasung makoi laipa asigi tungi yumbini haiki Delhi dagi halakpada Chhatrapati Shivaji Nagar airport mahakna paumi singda wahum asi phongdolodna hai NEET wahugi matangda tha ama chupna laipak sin matungna khongjang changsin kibadagi Dharmendra Prasad resign tawkhre khongjang asi loirabanina aihakna yumda ima ipaga unaba fanglagani aihakna yumda halaklibasi numit nifuni romgi matungdani hainasu lengang achumba lambida khong hanglakadabani haiki amaromdana nonegi betiang khulda Cobra gi kuttanaga volunteer ama sire hari Cobra ani yauna manga sokle ngasi ayupung tare rom tarpada none districti khopum PS na konba lapok amasung lamdangmai khulgi marakta betiar haina khangna bamhumda CRPF ki 207 Cobra battalion ki commando personnel singa camping operation chatharpada mafumadu leramba khul ngakpa naga village da singa nakal ani gi marakta khut thonarpada nonegi longmai kechelagi lanbi mai riangmai chahi kungani thoi apokpa kadirang riangmai kauba village gadama nongmai na panbadagi laikidre nakal ani na bom yauna khut thonarpada Cobra gi head constable ama yauna personnel ani amasung village guard ohumpuna mioi manga sokle hari hawdosi matangda police ki phangbu pawgi matung ina thawdok thokhribam phum asida khulai paiba mioi singlaire haibadagi Cobra commando ki team amasung sintin operation chathakibani mafum adu leramba naga village guard singna Cobra tamna nongmai kapakpada natana bom paw kapsilakpadagi nakal ani gi marakta pungkhai amarom chupna khut thoknaki thawdo asigi paw tabdagi ehenba Cobra personnel sing thomlaki hairi thawdo sida village guard hasi laikidabasu soklaba humbudi umong phawraga puduna nanthokra matungda none district hospital ta pokatuna laikanaki hairi thawdo thokfumda none district ki SP amasung khapum PS ki osina lusingba teamna Cobra personnel singaluna thikhumbagi thabak chathaki soklaba Cobra personnel aligi mamingna head constable Radhishyam amasung constable Jitendra Kumar Kawi makhoi ani helicopter na thawdok thokfumdagi Imphal laingna puki hari ngasi aikhoina chanariba Manipur gi mapandagi pusilakpa miyamna superfine cheng matam kuina thamba yanaba chemical sinabra hangnarkli FCI gi site gi di cheng li thamnaba chemical sinade hairi adubu cheng haibasi ising yamna pamba posakni chemical sinade haibai thajade Dr. Toithoi Manipur gi labuk singdagi puthokpa thokpa makhal kyagi cheng singna state asida lairiba miyam chaba konadabdagi chahi kharigi mamangdagi mapandagi pusilaklaga miyamna chariba matam amada ayen cheng haina su khangnaramba superfine cheng asi matam sangna lidun thamba yanaba Food Corporation of India FCI gi godown singda chemical sinaduna thamlabra haibagi wahang hangnarpe miyamna haksang yangnabani haiba yauna tongan tongan ba maram singdagi cheng asi khakta chaba yauna atopa mahau leba cheng singda yansinduna tarak leba cheng makhal asi karigumba chemical sinamnabadi u yalaba cheng chaba oina tholagadra haibagi mi paibasu pongdongnarkli Punjab Haryana Orissa Uttar Pradesh singba state singi longmi singna puthokpa cheng sing ayamba Manipurda puslakli longmi singa lo u matamdasu
hogdok yam thoknanaba chemical sing sinaba tilna manghandanaba tilhat hidakya lemhowa chemical residual singi mathakta superfine sengsing asi matam sangna libi yanaba chemical sinamnabadi kari tholagadege haibi wahangsu hangnarakli makha tarpada boragi kochina tinbada ahalama sokle hari ngasi nungtil pung ama rong tarpada khoyathongi mafum amada non local bihari amaga ningai sandanarpani haiba nangapal hagai jabam laikai degi Hokchom Ojit Sahi Humdraga Taret Apokola Kitaba TH Kulakova Ahal Amada Motia Asina Bora Kochina Tilapada Pok the Sokle Heri Amarumdana Hongjoi Singda Nomai Kapagi Order Pikhi Habagi Wahuga Rahul Gandhiga Iran Rejijuga Akan Momonga Jinta Hogana Kre Handak Mahir Singh Nahas Singna Delhi Jantarmantar Horaduna NET UG 2026 Ta Waisalik Ohenkibagi Marta Sansilakiba Akan Bakongzang Lakshinduna Tan Kaina Damak Nomai Nakapagi order Home Minister Amit Shah Pikhi Haiba Wapum Lok Sabha gi opposition gi Luchingba Rahul Gandhi na Phongdor Padagi Parliamentary Affairs Minister Kiran Rijiju gi Marakta Akan Momonga Jinda Pawdana Kre Wapum asi Lok Sabha da opposition leader su Oriba Rahul Gandhi na Sabha da Lenga ki Maiketagi Khanaraga pass Taunanaba Public Examination Amendment Bill 2026 asi ngasi Uttar Pradesh Saruk Yaraduna Wapum asi Phongdor Padagi Nakal ani gi Marakta kan Momonga Launa Kibani Rahul Gandhi na hai July 20 da Parliament ki Nongjumifum Hoba Numita Mahir Singh Akan Bakongchang Saksilapada Union Home Minister Amit Shah na Kongchang Loi Singh Tamna Nomai na Kapna Bagi Order Pikhi Home Minister na Aikoi gi Mahir Singh gi Ida Pellet Bullet Singh Pathanki Hariduna Mahakna Laipa Asigi Mahir Singh bu Nomai na Kapna Bat Yathang Pikhi Bani Haiki Panbi Abadi ngasi Rahul Gandhi ga Lok Sabha da Wapum asigi matangda Kiran Rijiju gi Marakta Akan Momonga Owai Akum Taunarpada Union Home Minister Amit Shah di Sabha asida laikide Rahul Gandhi Wapum Singh Tara Matunda Kiran Rijijuna Wapum asi Aran Bani Hariduna Masigumba Aran Wapum Khantadana Phongdok Loidabani Haibagaluna Nahakna Wapum Singh asi Matau Karamna Haribano Nahak Lok Sabha gi opposition leader ni Nahakna Hariba Singh si Yumphum Karino Haina Hanki Kiran Rijiju gi Wahang Singh Tara Matunda Rahul Gandhi na Phongdokiba Wapum Singh dagi Hongpum Handoktabdagi Rijijuna Rahul Gandhi da Onshindana Wapum asi Nangonda Kanana Haibano Hangaduna Wapum asi Aran Bani Amasung Aihaki Maiketagi Yaning di Hariduna Rahul Gandhi Wapum Singh asi Lok Sabha gi proceeding dagi Lokthokadabani Haiki Union Home Minister Amit Shah gi Mathakta Akanba Tar Singh asi Taukiba Rahul Gandhi gi Khongpum Handoktabdagi Kiran Rijijuna Rahul Gandhi da Wapum Singh asi Phongdok Pagidamak Lale Haijagadabani Haiki Wapum Singh asina Amit Shah gi Ikai Kumnaba Amasung House gi Privilege Sokhale Haiki Rahul Gandhi na apology Tau Haiba Yaning ki Dabaga Loinana Delhi Police Amasung Paramilitary Force Singh na Thodo Adugi Matanga Home Minister da report Pikhet ki Hariduna Forcing asi Home Minister natragana Prime Minister Kaltana Ayaba Piba Forcing ni Haiki Wapum asina Union State Minister Dr. Dijendra Singh Hasu Yakshilakuna Rahul Gandhi na Phongdor Kiba Wapum Singh Akan Momong da Yaning Daba Phongdor Laduna Nomai Kapagi Ayaba Sidi Magistrate Ama Khakana Pigadabani Opposition Leader na Administration ki Thabak Tharam Singh Khangre Haiki Amaromdana Trump Administration na China gi Human Rights Watching Ating Bathamkre US President Donald Trump na China gi Anuba Human Rights Report ki Mathakta Ating Bathamkre Lepa asina Miyamdagi Saba Anuba Human Rights Report Sing Pusilakpa Tingkiba adu America gi National Security gi Yenglagani haina President Donald Trump na Phongdoraki Trump Administration na China na Saba Human Rights Report amasung Makong Mari Panba Machine Singi Mathakta Ating Bathamkiba adu US ki Semilon da Yamna Chawna Solakpa Yabagi Akiba Laibadagini China da Saiba Kumang Joksilaba Robot Singna US ka Hidana duna Robotic amasung Artificial Intelligence na Tanggamatuna Laki US ki Federal Commission FCC na Midam gi Lepak Singdagi Pusilakpa Power Inverter Singdi Mathakta Ating Bathamkre Power Inverter Sing asi Data Center amasung Solar Panel Singda Sinanaba Device Makal Amani US na China na Saba Human Rights Robot Singbu US da Pusilakpa Ating ba Thamkibabu China gi Maiketagi Nungnang ba Phongdokre Washington da Laiba Chinese Agency na hai US na matam sangnatagi lalor itiki thabak thoram singda politicizing tawbu Beijing gi market gi yamna kana yaning da phongdor pagalina China na Saba Human Rights Report singi matata thingba thamliba asi yumpham yaudabani amasung lalor itiki China kanglon tugaibani haiki FCC gi chairman Brendan Karna agency asina China na Saba Human Rights Report singi matata athingba thamliba asi America gi supply chain singda he na khudong chana bani haiki US na Saba Human Rights Report singna US gi cyber security da akiba Polaknabagi Machak Ama Uhen Batanatana America gi infrastructure Singdasu Ihan Kanganba Okali Haina FCC na Phongdoraki Bande Matram Kare Natuna Ngangbu criminal offense Uhen Gadaba bill pass tokre yam section minasi Wahai Karan Chanbe Araroi
Rajya Sabha ngasi Prevention of Insults to National Honor Amendment Bill 2026 passed tawduna National Song oriba Bande Mataram karemaduna ngangbabu criminal offense ohenaba onakre. Bill asi aposina handak nahasingi khongjangda Police khongjangloisingda ka henba force channel kibagi matangda Home Minister Amit Shah dagi marik chumba pokum pami haridna khongjang changsilakpadagi House ta charangnaba pok lingai malcharakta putoktuna khana nainarga pass tawkibani. Amendment Bill asina Prevention of Insults to National Honor Act 1971 gi miyeng hena paktok chawtok handuna National Flag, Constitution amadi National Anthem oiba Janagana Mana legal protection piribasi hena marang session hanaba amasung Bande Matarambu legal protection pinaba honari. Karigumba bill asi President ayaba piduna ek olabadi Bande Mataram karemaduna wa ngangluba myoy khodimak natragana Bande Mataram sakpa tingluba myoy singi thoong asi criminal offense ni haina lobogolena chahi ohum phawba jail thamba ya hangadori hai. Bande Matarambu official function singda sakhanaba lainga ki marketigi honaduna lakramatung National Song asidi chahi chamag yangkai suraba Anip Sarita Amendment Bill asi lainga na puthokibani. Bill asi gi matangda legislation na karemnaba amasung sakpathingba hairiba tamsing asi kamdongno wanthok hangadawono amasung karigumba masina lo olakla matamda Bande Mataram sakpabu oina thingluba amadi Bande Mataram sakpada mioy amana yaujaroi haina phirep lawkhibana singba thong singda mayek laba lai singduna tokhai khaidokadoribra haibagi matangda kupna khanakpa ya heri chahi marigi nupi masa amada katuk karan torma mioy ma fatok pire ko na fatok pire haiduna lathokpada masala kabadagi warrant of arrest issue tokre. Ngasidagi na chahi mari henbagi mamangda kumcha 2022 gi December 13 ki nungtil pung manga makhairom tarpada Imphal West District ki manung chanba mafam amada leiba chekon amagi khola manungda thaba phamungda chahi mari khakta ngai binupi masa amada katuk karan torba chekon asida thabak suba yawa myo ema Pokso Act 2012 ki section 6 makada maralare haina lathokre. Fast track special court number 1 Manipur gi special judge RK Memsa gi ko ngasi lauthoki judgment amasung order da phadok piraba myo asigi maming ahong sangbam naubi apokpa e khelendra kawi kongjom khebasing dagini thautok thoki ba matam asida mahak ki sahi nifurom sure hari mahak na sekon asigi khola da leiduna thabak suba yawba nupi amagi sahi mari khakta ngari bi nupi masada tarhaida balisha chakibani hari thautok asi thoki ba khola gi ka asiga thangnabada ka da e naubi gi loinabina sak thongduna leibani mahak na sakum dagi khola gi compound manungda leiba pokri dagi sing sokpa chatkringa gi khudong sa baloduna pikri ba nupi masa asida aran ba thabak chathagibani hari thautok asi Bekting nupi masa asigi apokpi mamana masa nupi bu irujabibada masa manungda anaba phawre haina pungdorpadagi mamana chingaduna hanglubada thaudu asigi warising lirkibani hairi chekonda thabak suba yauduna leibaga loinana logi maramda chapchana khanghaudabdagi police ta thaudu thokiba numittuda da campaign tawba ngamhautre haiduna mathangi numit December 13 2022 gi nungtil pung mangaga minute 10 rom tarpada Imphal West District ki Women Police Station da latuna complaint report file tawrabani hairi. Video si pagdala so kilang kibawa sa mga pigani channel si binong share amadi subscribe pag-ibig mo hanya itang tawag pa kung amadi makatalaman di si batang